Manipur State Kala Academy na sinduni ang kaini thoirak Suba All Manipur Shumang Leela Festival gi Thouram Ngasi Manipur gi Governor Ajay Kumar Vala na Houdokkhre Palace Compound da laiba TH Ivoyaima Shumang Leela Sanglenda pangthokpa Thouram aduda Manipur gi Governor Ajay Kumar Vala Arts and Culture gi Minister Tourism Loke na sarugya ki bagaloina na saknairaba artist kaya na sarugya ki Thouram aduga mari lena Manipur gi Governor Ajay Kumar Vala na hai Shumang Leela asi Manipur gi traditional art form ama oiba khaknatana matam gi oirakpa lamdam asigi ahongba kaya busu miyam da khanghanba amadi miyam wakhal tahanbada achauba thodang kaya lauri kumhai asi chamchamba kumhai nate masina khunai asigi lengdraba lan ama oiduna haukraba thodok hauzik oiriba amadi tungda oirakpa yaba singbu miyam da utuna khanghanliba art form amani Kumhai asina lamdam asibu malim da sak takliba asigumna lamdam asida apunbagi saktam sagatuna ing tapa purak na bohonabada artist sing nasu angamba thodang lobiu haina governor na appeal tawki Shumang Leela haiba asi chamba pu ing nung ain naba kumai hak nate masidi ai koigi rajya asigi ahimba lan amani shamas di Ningselni amadi asina ekoigi hau karba hau jik oiriba amadi tunda lakadaba uman pu samana ali. In this true sense, Shumang Leela is the people's theatre. Over the years, it has evolved as a powerful medium for social awareness, moral education, and cultural expression. Art and Culture Minister Tourism Loke Nahai Shumang Leela art form asibu masak takliba artist sing boy koina miraiba chumloi aiba amadi artist sing na khunai ama chaukhatnaba honabada achauba thodang loduna lakli aiba amadi artist sing gi hona jamana malem da masak takpa ngamlibani lamdam asida khundami nariba furup sing gi fajaraba nada amadi culture bu lamdam asida thokliba tangdu laitadaba fibam masina mapung fana miyam da uthokpa ngamdaba sina nongma gi mangsilakadra haibagi mipaiba poktaba natte haike